Hai Soumya, YouTube channel review sino myam propu mo tan welcome to jeri sino myam tumnara bro kai yang chanage ai ring asiga thengdo khare mera thabum sigi mera like taba nam soma chacharu bani sino myam sai sing chanara bro myam ngak support to view aduga anoba sino sing kana gumba yeng birama taragadi mongol natagi channel sibu like share subscribe to view ai wafame thamjage sino myam ko ai kuidri halakpa ko aduna myam matamudi thenge pung 10 hele mya tumnaramgani kanagumba tumnaramdaba channel pabai sino singniba taragati support to view ai chak chage tawri sino myam ando handak ai video thangapa ngamdre net nuaitaba abensu matam kitang sangjadaba haitare ko 거기에 ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯇꯧꯕꯅꯤ ꯃꯌꯥꯝ ꯄꯣꯊꯥꯕ ꯃꯇꯝꯅꯤ ꯑꯩꯇꯕꯨ ꯈꯤꯇꯪ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯉꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯖꯔꯨꯕꯅꯤ ꯑꯩ ꯑꯦꯜꯕꯤꯁꯦꯀꯣ ꯑꯗꯨꯕꯨ ꯌꯥꯊꯣꯛꯈ꯭ꯔꯦ ꯏꯆꯤꯟ ꯃꯌꯥꯝ 그러네. ꯑꯗꯨ ꯆꯤꯟꯅꯥꯎ ꯀꯨꯏꯗꯤ ꯀꯨꯏꯔꯣꯏ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 5 ꯍꯦꯜꯂꯦ ꯑꯩ ꯅꯍꯥꯟꯒꯩ 9:30 10 ꯑꯗꯨꯒ ꯑꯦꯜꯕꯤ ꯊꯥꯖꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯕ ꯃꯇꯝꯅꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄ ꯃꯇꯝ ꯑꯣꯏꯕꯅꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯦꯟꯕ ꯅꯨꯡꯗꯥꯡ ꯁꯥꯡꯕꯅꯤꯅ ꯇꯨꯝꯅꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯆꯦꯟꯅꯦꯜ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ वाओ हेलो काका म्यूजिक चारबो यूएस स्पीक मेट वाओ अब कहाँ से बोल रहे हो क्या बा रिव्यू मंडल थैंक यू रवि मंडल मेरे चैनल में आने के लिए स्वागत करती हूँ कहाँ का रहने वाला हो अगर पहले मेरे चैनल में आए तो लाइक शेयर सब्सक्राइब कर दीजिए अगर आपको भी चैनल है तो मैं भी सपोर्ट करती हूँ चादरी मुनु ठेंगे ना
बताइए कहाँ का रे नवरा हो जी। Good night kakak. Oke, menu good night. Mama 짝 통드리버냐? ꯉꯁꯤꯗꯤ ꯕꯦꯟꯗꯧꯂꯦꯅꯥ ꯍꯣꯏ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ? ꯕꯦꯟꯗꯧꯂꯦꯅꯥ ꯇꯨꯝꯃꯝꯈꯤꯔꯣꯏ ꯑꯩꯅ ꯈꯟꯖꯕꯗ.
와우. 다다 따누. Hare Krishna, Govinda, Hare Krishna. Hare Krishna, Datanu, Hare Krishna, Radhe Radhe. Janung aja. Datanu, Hare Krishna, Govinda, Hare Hare. Haiba nama si masina khwadiga thoiba lanni ko. Tang mi ba khoina tiramda matamda asina lamjing gadomni dhan sampati punamak thadomaga hariba Hare Krishna ba nam se asina tayong pan mi puram lang gadomni Datanubu thagachari Isrogi nambu sombirakpa Isrogi namu thawai jaubina sombiruptamukta Datanubu haningai thagachari karinyang chage Datanu aduna any mi ichi oigara itema oigara desami sidungare angang oigara ahan oigara Isorgi nam pamba Isorda bhakti prem le midi ai thagata ngamde thakali support tawri Om Shanti Ndang chak chatom dai si Om Shanti ga kano Datanu hoji kai pham lege hoji kasa khoirenda leiri ro LB da Jai Hanuman mi yaude da ai sei de halaga sum try tobudane jathoke ba haitare LB se Datanu di Facebook se pura fantas ore ko di dongam potida aina channel pajari si YouTube ta aigi punsi live ta memory ohuna pa hogoli ba generation sida hogoli ba generation angang sing siga khangau na ba yauna ba aina sum share to bani hayang Lakhimpur da lakane kai Lakhimpur lakane Lakhimpur da hairo khoiren wow Datanu pung kya da lakadom no Lakhimpur da Laina lakte namada su lakte namada toina lakte da maki thabak kanu kanjabani na ko Datanu hayang Lakhimpur da pung kya lakadom du ta haibiramo Datanu leibiri bro Datanu Lakhimpur da lakadom do pung kya da thorokadom no Lakhimpur da dungdang haibiyo Ojabu Jai Jai Hare Krishna Nungaribo Oja Hare Krishna Patanjali thank you welcome like to bio Omen singa Ojabu Jai Jai Hare Krishna Omendo like to sunlo nang de Manipur koi nei re Pukham do pheng de sujare inau nang khalu khalei to
ꯅꯠꯇꯦ ꯗꯇꯅꯨ ꯍꯌꯦꯡ ꯂꯛꯈꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯗꯣ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯗꯧꯕꯅꯣ ꯑꯗꯨ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉ ꯇꯧꯕꯅꯦ. ꯗꯥꯇꯅꯨ ꯑꯝꯇꯪ ꯈꯨꯝꯕꯤꯌꯣ. ꯂꯛꯈꯤꯄꯨꯔꯗ ꯄꯨꯡ ꯀꯌꯥ ꯆꯠꯀꯗꯧꯕꯅꯣ? ꯍꯥꯏꯅꯤꯡ ꯇꯥꯛꯅꯤꯡꯗ ꯃꯥꯜꯂꯦ. ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯑꯣꯖꯥ? ꯉꯥꯃꯨ ꯊꯣꯡꯉꯦ. ꯈꯔꯗ ꯀꯣꯏꯊꯔꯦ ꯂꯣꯛꯁꯨ ꯊꯨꯡꯅ. ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯔꯤ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯈꯣꯏꯔꯝꯃꯧ. ꯎꯗꯤ ꯎꯔꯦ. ꯀꯔꯝ ꯀꯥꯟ ꯍꯜꯂꯛꯀꯗꯧꯕꯅꯣ ꯑꯃꯨꯔꯦꯟꯗꯣ? ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯁꯨ ꯒꯣꯕꯤꯟꯗ ꯀ꯭ꯔꯤꯄꯥꯗꯩ ꯍꯜꯂꯛꯄ ꯑꯣꯏꯌꯨ. ꯑꯧ ꯉꯥꯃꯨ ꯊꯣꯡꯕꯅꯦ. ꯃꯩꯇꯩ ꯉꯥꯃꯨ ꯊꯣꯡꯕꯅꯦ ꯄꯇꯟꯖꯂꯤ. ꯂꯥꯏꯔꯤꯛ ꯇꯧꯁꯟ ꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯗꯥ ꯇꯅꯨꯁꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ. ꯍꯥꯏꯅꯤꯡꯗ ꯃꯥꯜꯂꯦ. ꯍꯥꯏꯅꯤꯡꯗꯁꯨ ꯀꯥꯏꯗꯦꯗ. ꯂꯛꯈꯤꯄꯨꯔꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯗꯧꯅꯣ ꯑꯗꯨꯇꯪ ꯈꯪꯖꯅꯤꯡꯉ ꯇꯧꯕꯅꯤ ꯗꯥ ꯇꯅꯨ. ꯗꯦꯠ 4ꯗ ꯒꯣꯕꯤꯟꯗꯁꯨ ꯈꯨꯔꯨꯝꯕ, ꯀꯪꯂꯥꯁꯨ ꯆꯪꯉꯨꯔꯦ, ꯃꯍꯥꯕꯂꯤꯁꯨ ꯆꯪꯉꯨꯔꯦ, ꯂꯣꯛꯇꯥꯛ ꯆꯠꯇꯧꯅꯦ. ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ. ꯂꯣꯏꯅ ꯀꯣꯏꯔꯛꯑꯣ, ꯃꯪꯒꯣꯜ ꯑꯣꯏꯔꯛꯎ. ꯒꯣꯕꯤꯟꯗ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯇꯩ ꯖꯒꯥ ꯀꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗꯤ ꯐꯖꯅ ꯈꯣꯏꯔꯝꯃꯧꯀꯣ. ꯃꯪꯒꯣꯜ ꯑꯣꯏꯔꯛꯎ. ꯅꯥ ꯌꯦꯛꯇꯅ ꯈꯨꯜꯍꯧ ꯄꯥꯜꯍꯧꯗꯅ ꯍꯜꯂꯛꯄ ꯑꯣꯏꯌꯨ. ꯑꯗꯨꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ. ꯃꯇꯝꯁꯤꯅꯗꯤ ꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯑꯣꯃꯔꯦꯟꯗꯣ. ꯗꯥ ꯇꯅꯨꯁꯦ ꯂꯛꯈꯤꯄꯨꯔ ꯆꯠꯀꯅꯤ ꯍꯥꯏꯌꯦ. ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯅꯣ ꯍꯪꯕꯁꯨ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ. ꯇꯥꯛꯅꯤꯡꯗ꯭ꯔꯃꯤꯅ ꯀꯔꯤꯝꯇ ꯀꯥꯏꯗꯦ. ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯅ ꯆꯠꯆꯕ ꯃꯤꯁꯛ ꯑꯃꯅꯤ. ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤꯀꯣ. ꯗꯥ ꯇꯅꯨꯅ ꯂꯛꯈꯤꯄꯨꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯪꯕꯅꯤ ꯁꯨꯝ. ꯏꯪꯉꯦ ꯐꯖꯅ ꯑꯩꯈꯣꯏꯗꯨꯒ ꯌꯥꯝꯅ ꯏꯪꯗ꯭ꯔꯤ ꯍꯥꯏꯌꯦ. ꯑꯩꯈꯣꯏ ꯁꯤꯒ ꯐꯖꯅ ꯏꯪꯗ꯭ꯔꯤ. ꯑꯩ ꯐꯦꯟ ꯊꯥꯔꯤ ꯑꯣꯃꯦꯟꯗꯣ. ꯗꯥ ꯇꯅꯨ ꯊꯣꯛꯈ꯭ꯔꯦ. ꯂꯛꯈꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯍꯪꯕꯗ ꯊꯣꯛꯈ꯭ꯔꯦ. ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯃꯦꯟꯗ ꯊꯦꯡꯀ꯭ꯌꯨ. ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ. ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ. ꯊꯦꯡꯀ꯭ꯌꯨ. ꯒꯨꯗ ꯅꯥꯏꯠ ꯑꯃꯦꯟꯗꯣ ꯒꯨꯗ ꯅꯥꯏꯠ.
ꯂꯣꯏꯁꯤꯜꯂꯅꯤ ꯀꯨꯏꯔꯣꯏ ꯉꯥꯛꯇꯪꯇꯅꯤ ꯍꯧꯖꯤꯛ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯨꯏꯅ ꯊꯥꯔꯔꯣꯏ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯇꯝ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯀꯨꯏꯅ ꯊꯥꯔꯣꯏ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯊꯥꯖꯒꯦ ꯎꯏꯕꯁꯦ ꯍꯦꯕꯤꯠ ꯊꯥꯔꯝꯃꯤꯅꯦ ꯀꯣꯃꯦꯟꯗꯤ ꯄꯥꯗ꯭ꯔꯦꯒ ꯑꯣꯀꯦ ꯕꯦꯟꯙꯧ ꯗꯥ ꯇꯅꯨ ꯆꯪꯉꯝꯃꯤ ꯑꯩꯅ ꯍꯪꯕꯗ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯍꯪꯕꯗ ꯀꯣꯃꯦꯟꯒꯤ ꯑꯟꯁꯥꯔ ꯄꯤꯔꯝꯗ꯭ꯔꯦ ꯑꯩ ꯍꯪꯉꯨꯗ꯭ꯔꯦ ꯕꯦꯟꯙꯧꯔꯤꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯎꯏꯕꯁꯦ ꯑꯦꯜꯕꯤ ꯊꯥꯔꯝꯃꯤꯅꯦ ꯀꯃꯦꯟꯗꯤ ꯄꯥꯗ꯭ꯔꯒ ꯄꯥꯔꯤꯁꯤꯅꯤ ꯕꯦꯟꯙꯧ ꯍꯧꯖꯤꯛꯇ ꯁꯨꯟꯅꯥꯏꯗ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯐꯖꯈꯔꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯣ ꯃꯁꯨ ꯀꯩꯕ ꯁꯛꯂꯨꯗ꯭ꯔꯣ ꯍꯥꯏꯌꯣ ꯁꯨꯅꯥꯏ ꯀꯥꯏ ꯃꯐꯝꯗꯅꯣ
ꯒ꯭ꯋꯥꯂꯤꯗꯗꯤ ꯁꯣꯔꯥꯠ ꯆꯠꯂꯨꯏ ꯕꯣꯟꯇ꯭ꯔꯥꯕꯨ ꯒ꯭ꯋꯥꯂꯤꯗ ꯑꯩꯈꯣꯏꯅ ꯁꯨꯅꯥꯏ ꯂꯩꯀꯥꯅꯤꯅꯦ ꯃꯁꯨ ꯁꯛꯂꯨꯗ꯭ꯔꯣ ꯁꯨꯅꯥꯏꯗꯣ ꯒ꯭ꯋꯥꯂꯤꯗꯅꯦ ꯑꯩꯅ ꯁꯛꯂꯨꯏꯗꯣ ꯎꯏꯒꯅꯤ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯑꯦꯜ ꯕꯤ ꯊꯥꯏ ꯑꯦ ꯕꯦꯟꯗꯧ ꯑꯩꯁꯨ ꯍꯜꯂꯦ ꯊꯦꯡꯉꯦ ꯍꯜꯂꯛꯄꯀꯣ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯊꯣꯛꯎꯒ ꯇꯧꯕꯅꯤ ꯕꯦꯟꯗꯧ ꯁꯥꯎꯅꯨ ꯕꯦꯟꯗꯧ ꯆꯦ ꯇꯣꯝꯕꯤꯅ ꯍꯪꯉꯛꯄꯅꯦ ꯉꯁꯥꯏ ꯃꯪꯒꯣꯜꯁꯨ ꯑꯦꯜ ꯕꯤ ꯊꯥꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦꯅ ꯆꯦ ꯇꯣꯝꯕꯤꯅ ꯍꯪꯉꯛꯄꯅꯤ ꯉꯁꯥꯏ ꯃꯪꯒꯣꯜꯁꯨ ꯑꯦꯜ ꯕꯤ ꯊꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯍꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯗꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯌꯥꯝ ꯊꯦꯡꯅ ꯑꯦꯜ ꯕꯤ ꯍꯧꯕꯅꯤ ꯉꯁꯤꯁꯦ ꯑꯦꯜ ꯕꯤ ꯊꯥꯒꯥꯏꯅ ꯊꯥꯕ ꯅꯠꯇꯦ ꯆꯥꯟꯄꯨ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ ꯁꯣꯔꯥꯠ ꯚꯤꯗꯤꯑꯣꯗꯣ ꯑꯣ ꯑꯩꯉꯣꯟꯗ ꯀꯥꯞꯁꯜꯂꯛꯎ ꯌꯦꯡꯒꯦ ꯃꯁꯛ ꯈꯪꯕ꯭ꯔꯅ ꯇꯅꯨ ꯁꯤꯡꯅ ꯍꯥ ꯅꯣꯛꯈ꯭ꯔꯦ ꯖꯥꯔꯦ ꯖꯥꯔꯦ ꯇꯥ ꯇꯅꯨ ꯆꯤꯝꯕꯥꯟꯗ ꯃꯊꯦꯝ ꯇꯧꯕꯗꯣ ꯄꯥꯝꯗ꯭ꯔꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯀꯣ ꯑꯩ ꯑꯦꯜ ꯕꯤ ꯊꯥꯒꯥꯏꯅ ꯊꯥꯕ ꯅꯠꯇꯦ ꯅꯦꯠꯁꯦ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯊꯣꯛꯈꯤꯕꯅꯤ ꯇꯥꯃꯣ ꯌꯨꯝꯗ ꯆꯠꯂꯕꯣ ꯀꯅꯥꯗ ꯍꯪꯉꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯅ ꯍꯪꯕꯗ ꯈꯨꯝꯕꯤꯔꯛꯇꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯪꯉꯔꯣꯏ ꯑꯩꯅ ꯗꯥ ꯇꯅꯨ ꯍꯪꯕꯅꯤ ꯂꯛꯈꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯍꯪꯕꯅꯤ ꯑꯗꯣ ꯉꯁꯥꯏꯗꯩ ꯍꯪꯉꯛꯄꯅꯤ ꯈꯨꯝꯕꯤꯔꯛꯇꯦ ꯑꯩꯁꯨ ꯏꯀꯥꯏꯔꯦ ꯑꯩ ꯍꯪꯉꯔꯣꯏ ꯑꯣ ꯑꯩꯈꯣꯏ ꯆꯤꯝꯕꯥꯟꯗ ꯃꯣꯏꯊꯦꯝ ꯇꯧꯒꯤꯗꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ